Lakhipur online putok saba August ki tang mapan thangje nimit ki Khomjinba Pao tabirasi ahanbada maroi pao Mukhyamantri Himanta Biswa Sarma na mifam apoiduna pangthokiba cabinet mifamda maroi ba warep kamaram lokre Silchar amasung Delhi gi marakta nimit khudingi Indigo flight service lairagani Struggling Women Association Siwagi ahan bamapok common thoram jiribam da pangthokre amasung kang tournament ta YLC dibong khunona champion aduga Yawol B Champanagar na runners up takre Haujik mapungoi ba pau tabirasi ngasi August ki tang mapan Malem gi yelhomi nimit haina malem sinba thungna pangthoknari United Nations na lauthokiban medasigi maroi pa pandamde malem gi yelhomi singi makhoi gi adhikar amasung makhoi na malem da lauri ba thodang singi matangda miyam da khangan mani numidasina makhoi gi akhanaba culture law amasung chatnabi singbu ikai khumnaba utli amasung makhoi na thengnari ba awaba sing makhoi na koliba lam amasung resource singbu ngak senbagi matangda meeting singsinduna numidasi chahi kudingi pangthoknai Stay informed with Lakhipuronline. Mukhyamantri Sri Himanta Biswa Sarma na mifam apoiduna sagolse nimita pangthokiba cabinet mifam amada chahi asibu lairi ki chahi haina pangthoknanaba investment hengathanaba amasung Mission Basundara 3.0 gi makhada lamgi awaba sing lairiba kokhanbana chingbagi maroiba warep kamaram lokre Lising aniga kunmanga chahi asibu lairi ki chahi haina pangthoknanaba warep nakibaga loinana naha oiriba aiba lising amada lupa lising kunmanga tawduna selgi tengbang pinanaba jila khudingda lairi ki mela pangthoknanabagi lupa lakh manga gi senpam pinaba masung Rajya Sarkar gi employees singda Larik leinanabagi tamak lupa lising ama tawduna senpham pinabagi wafam yauri Masigi mathakta Rajagi mafam tarukta Anupa Science Center sing sananaba lupa crore chamaga humbudra nipan gi ayaba pikre Planetarium na chingba Science Center sing sananaba ayaba pikiba singa tugi manungda Silchar, Majuli, Difu, Kaliapur, Amingao amasung Bongai Gao yauri Mifamna Forest Protection Force ki ration allowance lupa lising ani makai hengadhan bagi warep silokhi Lauthok Sabama Jawahar Navodaya Vidyalaya amasung Sainik School da mingsanana bagi akhanaba coaching program ama Fullerton bypass da laiba A1 tutorial home da lakliba September ki tang amadagi hauragani Navodaya gi class 6 da mingchan bagi oina online da application pisin bagi aroiba matam lakliba August ki tang 16 dani aduga Sainik School gi oina di November thada oiragani maramatuna guardian singna makhoi gi angang singbu entrance exam asida mai pakna nabagi damak A1 tutorial humna sinjariba coaching asida ning chanbiranaba Managing Director Changaming Ivopisaki mobile number 70056857797 number asida pau phawna dinaba ning sinjari Asangbam Honda Fullerton Chingya lekai gi mai dagi nungairaba pau ama puduna laksari madudi lakliba Independence Day ka mari leinana adomna apamba makhalgi Honda bike amasung Activa lebiduna lupa lising manga gi cashback phangbiu masiga loinana sel tingdana helmet ani su phangbigani khudong saba sigi tamak ngasimak Asangbam Honda Fullerton Chingya lekai de leng sinberegu natraga mobile number 98645944179 number asida call tobiragu Silchar amasung Delhi gi marakta numit khudingi Indigo flight service lairagani pawasigi matungina mathangi tha haibedi September gi tang kundagi Delhi dagi Guwahati phawraga Silchar phawba Indigo Airlines ki flight sing amukhana paiba horagani Barak Tampak ki chakwa thorangi mantri Sri Kausik Raina hai flight ki masing watpa masung bhara gi chang wangbana maram oiraga miyamna mayokna riba awaba kaya du Indigo flight service asina Barak Tampak ki miyamda achoba mateng oiragani haikhe flight asi Delhi dagi ayuk pung 4:45 da Guwahati thunglagani amasung
Guwahati pairaklaga ayuki pung 8:40 Silchar thunglagani matungda amuk Silchar ayuki pung 8:10 Guwahati tamna paikigani hairi flight asi nimit khudingi Delhi amasung Silchar gi marakta paithok paisin tawgani haina pawasina makhatari Struggling Women Association Siwana Sinduna Jiribam gi Babu Parada leiba PWD Guest House da lupasigi ahanba mapok common numit ngarang mapung phana pangthokre thauramda Jiribam gi social worker Namirak Pambutha Chandra Struggling Women Association Siwa Jiribam branch ki president K Ibem Nungsi Leima Jiribam gi ex adhyaksha KS Janaki Devi International Peace and Social Advancement IPSA Kangleipak Head Office ki advisor Luangsa Chingkhei IPSA Kangleipak Head Office ki General Secretary Sana Jauba Nongthombam IPSA Jiribam branch ki president G Ibohal Sharma Jiribam Women Association of Kangleipak Jimwak Jiribam ki president TS Jini Devi All Assam Manipuri Mairapabi Coordination Committee ki president Khomjinba Aruna amasung Kangleipak Students Union KSA Jiribam branch ki president K Somorjitna mathang sitna Chief Guest President amadi Guest of Honor oina daistapam ki thauram asiga mari lenana Ikal Jiribam ki president L Koibi M Kil Jiribam ki secretary A Anita amadi L Kala hairiba me sing asidasu lukki maigedagi ikai khumnaba utpa oina nampi khudol tamki Chief Guest okiba social worker N Buthachandra na haikibada Jiribam ki sothaduna leiriba nupi singi damak thoraktuna sakhonanabagi damak honariba si tasengna nungaiba phawi pambai haiba si leitrabadi samasyani pambai asina aikhoina khudlai oina sijanaduna masina mai pakhanbada chauna mateng pangli aduna aikhoina mateng pangnaduna aikhoigi panthungpham yaunanaba honasi haibagi wafam mahakna phongdokhi ngani naw leiba aduga pambai haibale pambai to leitrabadi 그래서 처음만 좀 생각하는데 그거야 그 미팅은 다 보러 버리 맞다 샤머 밤에 해서 그거리 샤머 심으시다 처음에 한 미로들이고 미로다 밤에 해서 그거리 심으시네 해버디 한디 와간 거라 보러 그때야 미기 뭐를 야르다 라이게 그걸 지니다 그거야 내가 아이가 버리리보다 hanya question juga tak pernah kendal sah, ini sah, kendal sah kerja masak kan lah, masak tu kerja, jadi kendal sah mana pamai mana kata, pamai je dah, masak itu tu, pasal tu. Guest of Honor Oikibi ex adhyaksha KS Janaki Debina haikibada langi matamda Siwagi member singna Manipur gi awaba taraba matamda Kachin Koya da leiriba singbu kadaida kari soikigedagi haiduna mateng pangkibabu ngamkhai leitana thagatsari haiki leitana IDP singa leigo mayam singsi mateng pandra ngarang nahantasu koi angan singi form da satana asam da satana ekoi teacher sakta tawna tawse yamna puni unsi matam sangna miyam ki seba taw mambo boyu hai wa famase ka thamjani aduga yamna tendapna ina hajaring bada ngasi ekoi manipur ki oi ba bibam mase ekoi la che loire ha ba sunam daba loire ha ba sunam daba aduga takko adu doni apona dai base dasengani ekoi na thagat bibam yun singna kasiti ekoi ki leba mase aikoi kanjaba ngamdaba haitare khasam tawba ngamdaba adugumba matamdo oi masikari no ko haiba ngamde Laibak sinba thungna pangthokliba Har Ghar Tiranga campaign gi saruk ama oina Detachment 48 Battalion CRPF na sinlangduna uchara thabagi thoromama Algapur Primary School Jiribam gi mahiroi sing amadi Kunja sing yauna pangthokre Maruaina mahusagi lantum ngak senba amadi laibak nungsibagi wakhalonda hauragliba naha singbu thawai yahonanabagi pandamda pangthokpa thoramni thoramasida SS Sejwal Commander 48 Battalion CRPF Mukesh Kumar Sibaria Second in Commandant Srimati Kumari Ranjita amadi Rohit Kumar Pathak Assistant Commandant na chingba sarukjaki Women Income Generation Center WIGC gi Kuntramathoi Suba Foundation Day amasung Samaga Kunni Chupna Chatharakpa Ibudau Wangbren Workshop kam Production Training ngarang WIGC Thobal Wang Matabada loisinkre Thoromasi WIGC Thobal
Agasti Cultural Academy ACA Thobal amadi ALRMT Sagolponna punna siminabani Thauramda JNM Dance Academy ki Director Pukrambam Bilasna Chief Guest WIGC ki Founder Oinam Indirana Thaurammapu aduka Manipur University ki Guest Faculty Kananbala Sarangthem Ukal ki Secretary Mutum Maniton TSC ki President Rameswar Waikana Guest of Honor Oibiki Program asigi maroiba pandamdi kala sanskriti bu awang bathakta pukhanana bahona bani thauramda makhal makha kayagi jagoi ki thauram sing sutki June gi tang taruk tagi District Kang Association Jiribam na sinduna Jiribam gi Dibong Khuno Community Hall gi kangsangda kangkhut tara taruk na saruk yaduna chatharakiba ahanba Mix District Kang Tournament lisingani ga kunmanga gi ngarang sanakiba final match da YLC Dibong Khuno Jiribamna Yawol B Champanagar bu Panjal Taramanga Taramathoida Maithiba Piduna YLC Dibong Khuno Jiribamna champion aduga Yawol B Champanagar na runners up takre Mesasi L Ranjit Kumar E Devan amadi H Inau Pisakna referee amadi scorer obiki final match asida administrative committee Dibong GP ki chairman RK Nobinsana District Kang Association Jiribam ki President TS Mangi Maitei Retired Teacher S Siddeswar amadi Social Worker K Chinglembina Mathangsitna Chief Guest President amadi Guest of Honor oina tais tapamki Final match asida Yawol B Champanagar Jiribamna toss ngamduna maike khanki aduga YLC Dibong Khuno Jiribamna kang kaptuna sanaba hauki half mamangda YLC Dibong Khuno Jiribamna Yawol B Champanagar dagi Panjal Mapan ahumda mangzil thaki apiba matamda YLC Dibong Khuno Jiribamna Yawol B Champanagar bu Panjal taramanga taramathoida maithiba piduna YLC Dibong Khuno Jiribamna tournament asigi mapoiki aduga Yawol B Champanagar ani subata hoki loisilakpada chief guest amadi thoromgi president na champion amadi runners up takraba amadi best jakphai best lamtha taraba kangroi sing amasung referee singda manamathum yanthokki Champion team da Selwina Lupalising Taret aduga runners up team da Lupalising mga piki best jakphai da joint winner oina YLC Dibong Khuno gi Jamuna amadi Yawol B Champanagar Jiribam gi Parsot laina jakphai taret panduna best jakphai gi mana piki aduga YLC Dibong Khuno gi ke manglembana lamtha tarani thoi kaptuna best lamtha gi mana phangki Energy Healing Center Rongpurda computer gi matenga anoba madi ariba anabasingbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anabasingi report lokthokpuna haksangi awat machal kaya menkhanaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layeng ga yarakani loinana matam sangna hu chenba hidak charakpadagi side effect amadi I da hu chenba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba leizare Silchar Rongpur Part 2 gi stone crusher manakta leiriba Energy Healing Center da ngasimak lengsimbirabu mangjongna appointment ki damak mobile number 9395732456 number asida call tobiragna bakhanganjari Lakhipur online channel asibu yengbiri basingna pawasibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maruoiba pau amukhanna
मुख्यमंत्री हिमंत बिश्व शर्मा ने मिफम अपोइदुना पांथोकिबा कैबिनेट मिफमदा मरुइबा वारेप कैमरम लौख्रे सिलचर अमसुंग दिल्ली की मरक्ता निमित खुदिंगी इंडिगो फ्लाइट सर्विस लेरगनी स्ट्रगलिंग वुमेन एसोसिएशन सिवागी अहानब मपोक कोमन थोरम जिरिबामदा पांथोख्रे अमसुंग कांग टूर्नामेंट YLC दिबोंग खुनौना चैंपियन अदुगा यावल बी चंपानगरना रनर्स अप ताख्रे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare।